Taibang Kumai YouTube channel na Puduna Lakjari, Wari Macha Taionnaba. Wari Macha Sibu Ibiba, Saite Academy Awardee Sunita Ningombam. Wari asida Konjeloi Oibiriba Singdi, Nupigi Konjelda Nirmala Thangjam, Nupagi Konjelda Abu Ningombam, Laubirasi. Numidang sige asikpana dasinibu inghanbadi ngamdre khali thawoidaba sige artha karino ahak panungsa mapi amatang hondoklaga mamaidu satleithore side table da momon nokna leiriba pemalgi photo duga misanarure photo du damo hange hayo kanana thawai kidabano Nanggi thamoy pandaba haksang aina phangne madumakna aibu sakhaigi mau haiba mingthon tana mama amasu wehlle ai kari wale nupa leire isa leire adubu haibudana nangdi ai isagi mapakhak oiba natro Karigi egi thawai oiba kamdribano Paukhum phangde photo du nokle phuk hogalaga phamung mayai du da phammi masamaki ithau sarudraba punsi dugi maramdo mo khalai Bimal na magi mapuroi bani Mana Bimalgi Masidi Sadarangi Oibuane Mana Bimal bu Pangdri Bimal na su Mabu Pangdri Nongmata Bimal na magi thamoy thirakte Mahak na su Bimal bu Pangi Honarude Masini Thawoy da Bahairibase Adubu ngasidi Thawoy da basimaki sainadu khanghudana phanglare Madumakna dasinibu numidang asimaktada mahusagi matawgum yamna hunghankre Dasinigi hawkraba punsigi wari lay Madu nongmata su ningsingkide Ningsingge khanba phawtanki Ngasidi ningsinglage khaladuna ningsinglakle Phazaba athiba Apamba nungsiba Awan nungai khangba ngamba thamoy magi su leirami aduga thamoy do pithoklui thajaba pumba thamduna thamoy gi mamal leppa heitaba kathokpagi artha khangdaba misak amada thajaba dumakki maphamda leikha taki magi nungsibado ikai nungsi yanaki yamna hiningkide magi nungsibana langthoklamnaba thamoy do amuk khungatuna masagi khobam nungda thamge khankide ahoina dum langthokhi manasu matungda ahal masel hainaduna Bimal ga lohongki mahaki thamo yaudraba haksang duga loinana adubu nakna loinarakpagi poklakpa minungsi dunatana mahakna Bimal gi nunggi oiba raselaba thamoi dubudi phanglakte karigi phangdribano wahangsini ngasita dasinina khanghodana farokliba Tasengnamak mahakna phangge hotnarudaba adunara Kari kaibage Bimal nupani Nupa oibagi nungsibasibu piyu nidri makai pitokpa hongnadabra Natragana Bimal gisu kanagumba amada thamoy tengna pitokhiduna dasinigi saruk lehaudrabara Karigi leiroi Nupagibu thamoy watbro Ama kaikhrabasu ama muksagatpa ngammi Asi haidunabu Nupadi taragi mapu kauribani Khanbam kai khallaba tungda leple Ngasidi hotnagani pumnamak phangnaba aduga magi su pigani pumnamak Aibu ngamadra Karigi ngamoy Ai mama moy bedanate Nupi amasuni Nupi
isinꯗꯒꯤ ꯋꯥꯍꯩꯁꯦ ꯊꯣꯛꯈ꯭ꯔꯦ. ꯅꯨꯄꯤ. ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕ ꯑꯆꯤꯛꯄ ꯀꯥꯗꯨꯗ ꯃꯊꯟꯇ ꯅꯣꯛꯂꯛꯏ. ꯈꯜꯂꯤ. ꯉꯁꯤ ꯍꯥꯏꯔꯒꯦ ꯃꯉꯣꯟꯗ. ꯍꯛꯆꯥꯡꯒꯤ ꯀꯌꯥꯠ ꯄꯨꯝꯕ ꯃꯔꯣꯜ ꯊꯣꯛꯍꯟꯗꯨꯅ ꯁꯦ ꯂꯧꯔꯣ. ꯄꯨꯝꯅꯃꯛꯁꯦ ꯅꯪꯒꯤꯅꯤ. ꯌꯦꯡꯒꯦ ꯂꯧꯗꯕ ꯉꯝꯕ꯭ꯔꯥ? ꯏꯁꯣꯔꯅ ꯅꯨꯄꯥ ꯑꯣꯏꯕꯁꯤꯡꯗ ꯄꯥꯡꯒꯜ ꯍꯦꯟꯅ ꯄꯤꯔꯛꯄꯒꯤ ꯃꯇꯤꯛ ꯅꯨꯄꯤꯁꯤꯡꯗꯁꯨ ꯁꯨꯃꯠꯅꯕ ꯁꯛꯇꯤ ꯑꯃꯗꯤ ꯑꯊꯣꯠꯄ ꯍꯛꯆꯥꯡ ꯄꯤꯔꯛꯏ. ꯑꯁꯤꯒꯨꯝꯂꯕ ꯁꯨꯃꯠꯄ ꯑꯁꯤꯗ ꯉꯥꯎꯗꯕ ꯀꯅꯥ ꯂꯩ? ꯃꯁꯥꯃꯛꯀꯤ ꯈꯨꯠꯁꯦꯝꯅꯤ ꯀꯥꯎꯖꯕ ꯃꯈꯩ ꯉꯛꯆꯔꯤꯕꯅꯤ. ꯕ꯭ꯔꯍ꯭ꯃꯥ ꯐꯥꯎꯕꯅ ꯅꯨꯄꯤꯗ ꯁꯨꯃꯠꯂꯤꯕꯅꯤ. ꯅꯨꯄꯤꯒꯤ ꯃꯌꯥꯗ ꯁꯔꯒ ꯃꯈꯨꯠꯅ ꯁꯣꯛꯀꯦ ꯈꯜꯂꯤꯕ ꯃꯥꯂꯦꯝꯗꯒꯤ ꯋꯥꯡꯅ ꯀꯥꯈꯠꯈ꯭ꯔꯕ ꯃꯨꯅꯤ ꯔꯤꯁꯤ ꯀꯌꯥ ꯅꯨꯄꯤꯒꯤ ꯁꯨꯃꯠ ꯌꯥꯏꯅ ꯀꯧꯊꯔꯤꯕꯅꯤ ꯅꯣꯔꯣꯛꯇ. ꯀꯔꯤ ꯀꯥꯏꯕꯒꯤ ꯗꯥꯁꯤꯅꯤ? ꯀꯔꯤ ꯀꯥꯏꯕꯒꯤ? ꯗꯥꯁꯤꯅꯤ ꯅꯨꯄꯤꯅꯤ. ꯃꯍꯥꯛꯅ ꯃꯄꯨꯔꯣꯏꯕꯕꯨ ꯁꯔꯒ ꯅꯣꯔꯣꯛ ꯇꯤꯟꯁꯤꯟꯅꯔꯕ ꯁꯪꯁꯥꯔꯗꯨꯗ ꯂꯩꯖꯕ ꯁꯛꯇꯤꯅ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯖꯕ. ꯂꯩꯀꯥꯏꯅ ꯍꯥꯏꯅꯩ ꯕꯤꯃꯣꯜ ꯃꯁꯛ ꯐꯖꯩ. ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯐꯖꯕꯗꯨ ꯅꯣꯡꯃꯇꯁꯨ ꯎꯈꯤꯗ꯭ꯔꯤꯕꯒꯨꯝꯃꯤ. ꯃꯗꯨ ꯌꯦꯡꯅꯤꯡꯕꯅ ꯃꯥꯕꯨ ꯂꯩꯇꯥꯍꯟꯗ꯭ꯔꯦ. ꯅꯪꯕꯨ ꯉꯝꯃꯗ꯭ꯔꯣ ꯃꯤꯠ ꯆꯥꯟꯅꯕ? ꯑꯗꯨꯒ ꯃꯥꯕꯨ ꯄꯦꯟꯅ ꯌꯦꯡꯖꯕ? ꯏꯁ, ꯉꯝꯗ꯭ꯔꯗꯤ ꯀꯩꯅꯣ? ꯎꯏꯁꯤꯟꯒꯅꯤ ꯃꯤꯠ. ꯊꯃꯣꯏꯒꯤ ꯏꯅꯤꯜ ꯄꯛꯂꯕ ꯅꯨꯡꯁꯥ ꯁꯣꯔꯗꯨꯒ ꯂꯣꯏꯅꯅ. ꯌꯦꯡꯁꯦ ꯀꯔꯤ ꯐꯪꯕꯒꯦ. ꯃꯥꯒꯤ ꯃꯥꯏꯊꯣꯡꯗ ꯃꯌꯥꯏ ꯀꯥꯔꯕ ꯃꯤꯅꯣꯛ ꯑꯃꯅ ꯏꯄꯣꯝ ꯀꯥꯔꯛꯂꯦ. ꯂꯨꯇꯨꯡꯗ ꯄꯨꯜꯂꯝꯕ ꯁꯝꯕꯨꯜ ꯅꯥꯟꯊꯣꯔꯛꯂꯦ. ꯃꯗꯨ ꯃꯥꯡꯂꯣꯝꯗ ꯍꯥꯏꯊꯔꯗꯨꯅ ꯃꯈꯨꯠꯅ ꯇꯞꯅ ꯇꯞꯅ ꯅꯥꯟꯊꯗꯨꯅ ꯁꯥꯟꯅꯔꯤ. ꯁꯤꯛꯂꯕ ꯅꯨꯃꯤꯗꯥꯡꯅꯤ. ꯊꯥ ꯊꯣꯛꯇꯦ. ꯊꯥꯕꯜ ꯃꯉꯥꯜ ꯐꯪꯗ꯭ꯔꯕꯁꯨ ꯀꯥꯗꯨꯒꯤ ꯏꯪꯂꯕ ꯇ꯭ꯌꯨꯕ ꯂꯥꯏꯠꯀꯤ ꯃꯉꯥꯜꯗ ꯃꯍꯥꯛ ꯂꯩꯁꯥ ꯇꯝꯂꯛꯂꯦ. ꯇꯨꯝꯅꯤꯡꯕꯒꯤ ꯔꯥꯒ ꯂꯥꯛꯂꯕ ꯃꯤꯠ ꯑꯅꯤꯗꯨꯅ ꯏꯈꯧ ꯂꯥꯡꯕꯒꯤ ꯅꯤꯁꯥ ꯄꯛꯂꯤ. ꯕꯤꯃꯜꯗꯤ ꯍꯥꯏꯔꯨꯅꯨ. ꯁꯪꯁꯥꯔꯒꯤ ꯅꯨꯄꯥ ꯑꯣꯏꯕ ꯑꯃꯠꯇꯅ ꯉꯁꯤ ꯗꯥꯁꯤꯅꯤꯒꯤ ꯃꯤꯠꯃꯥꯡꯗ ꯊꯠꯂꯔꯕꯗ ꯃꯁꯥꯕꯨ ꯑꯃꯨꯛ ꯅꯥꯟꯊꯣꯛꯆꯕ ꯉꯝꯂꯣꯏꯗꯕꯒꯤ ꯃꯇꯧꯅꯤ. ꯇꯟꯖꯥꯁꯤꯗ ꯕꯤꯃꯣꯜ ꯍꯜꯂꯛꯑꯦ. ꯍꯥꯡꯗꯣꯛꯇꯨꯅ ꯂꯩꯔꯕ ꯊꯣꯡ ꯑꯗꯨꯗ ꯆꯪꯂꯛꯄꯗ ꯀꯗꯥꯏꯗꯅꯣꯃ ꯊꯦꯡꯖꯤꯟꯈꯤꯗꯨꯅ ꯑꯍꯧꯕ ꯃꯈꯣꯜ ꯑꯃ ꯊꯣꯔꯛꯏ. ꯗꯥꯁꯤꯅꯤ ꯇꯊꯛ ꯇꯊꯛꯏ. ꯅꯥꯟꯊꯣꯛꯂꯨꯔꯕ ꯁꯝꯕꯨꯜꯗꯣ ꯄꯨꯟꯁꯤꯟꯕ ꯅꯪꯗꯅ ꯕꯤꯃꯜꯒꯤ ꯃꯥꯡꯗ ꯂꯦꯞꯂꯔꯦ. ꯃꯇꯝꯁꯤꯗꯁꯨ ꯃꯍꯥꯛꯀꯤ ꯃꯥꯏꯊꯣꯡꯗ ꯃꯌꯥꯏ ꯀꯥꯔꯕ ꯃꯤꯅꯣꯛꯇꯨꯅ ꯑꯁꯨꯃꯛ ꯁꯥꯟꯅꯔꯤ. ꯑꯗꯨꯕꯨ ꯕꯤꯃꯣꯜꯅ ꯃꯥꯒꯤ ꯃꯥꯏꯊꯣꯡꯗꯨꯕꯨꯗꯤ ꯎꯈꯤꯗ꯭ꯔꯦ. ꯎꯔꯝꯂꯕꯗꯤ ꯁꯣꯏꯗꯅ ꯈꯟꯒꯅꯤ. ꯀꯥꯝꯗꯦꯕꯒꯤ ꯂꯣꯏꯅꯕꯤ ꯔꯇꯤ ꯑꯗꯨꯃꯛ ꯉꯁꯤ ꯃꯥꯒꯤ ꯀꯥꯗ ꯉꯥꯟꯗꯨꯅ ꯂꯩꯔꯝꯂꯦ. ꯀꯔꯤꯒꯤꯅꯣ ꯑꯁꯨꯛ ꯊꯦꯡꯕꯤꯔꯛꯏꯁꯤꯕꯣ? ꯕꯤꯃꯜ ꯈꯨꯝꯂꯛꯇꯦ. ꯃꯁꯥꯗ ꯄꯛꯂꯝꯕ ꯐꯨꯔꯤꯠꯇꯨ ꯂꯧꯊꯣꯛꯂꯒ ꯗꯥꯁꯤꯅꯤꯗ ꯂꯪꯁꯤꯜꯂꯛꯏ. ꯗꯥꯁꯤꯅꯤꯅ ꯐꯨꯔꯤꯠꯇꯨ ꯃꯐꯝ ꯆꯥꯅ ꯌꯥꯟꯁꯤꯜꯂꯨꯔꯒ ꯈꯨꯗꯩ ꯑꯃ ꯄꯥꯏꯔꯗꯨꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗ ꯎꯔꯦ. ꯕꯤꯃꯣꯜꯅ ꯈꯣꯡꯎꯞ ꯐꯥꯎꯕ ꯂꯧꯊꯣꯛꯇꯨꯅ ꯐꯃꯨꯡꯗ ꯂꯣꯡꯅ ꯍꯤꯞꯂꯝꯕꯗꯣ. ꯍꯩꯃꯥ, ꯀꯩꯗꯧꯔꯒꯦ? ꯐꯤꯁꯤꯗꯁꯨ ꯂꯧꯊꯣꯛꯄꯤꯈꯣꯗꯅ. ꯆꯥꯛ ꯆꯥꯔꯔꯣꯏꯗ꯭ꯔꯣ? ꯑꯥꯗ ꯆꯥꯔꯦ. ꯁꯤꯗꯁꯨ ꯈꯔ ꯆꯥꯈꯣꯕ. ꯌꯥꯝ ꯍꯩꯔꯛꯑꯅꯨ ꯌꯥꯔꯦ. ꯆꯥꯔꯣꯏꯗꯤꯅꯦ ꯆꯥꯔꯣꯏꯗꯕꯅꯤ. ꯍꯩꯕ ꯅꯠꯇꯤꯌꯦ. ꯅꯨꯃꯤꯗꯥꯡ ꯇꯣꯏꯅ ꯆꯥꯛ ꯆꯥꯗꯕꯁꯦ ꯑꯩ ꯅꯨꯡꯉꯥꯏꯇꯦꯕ. ꯗꯥꯁꯤꯅꯤꯒꯤ ꯈꯣꯟꯖꯦꯜꯗ ꯋꯥꯔꯧꯕ ꯑꯃꯗꯤ ꯑꯣꯏꯅꯕꯒꯤ ꯁꯨꯔ ꯆꯦꯜꯂꯛꯂꯦ. ꯑꯗꯨꯕꯨ ꯌꯨꯒꯤ ꯅꯤꯁꯥꯗ ꯕꯤꯃꯣꯜꯅ ꯃꯗꯨ ꯀꯔꯤꯁꯨ ꯈꯪꯈꯤꯗꯦ. ꯃꯤꯀꯨꯞ ꯈꯔ ꯍꯧꯈ꯭ꯔꯕꯒꯤ ꯇꯨꯡꯗ ꯑꯃꯨꯛ ꯍꯪꯂꯛꯏ. ꯑꯗꯣ ꯑꯩ ꯋꯥ ꯑꯃꯇ ꯍꯪꯒꯦꯅꯦ. ꯇꯥꯕ꯭ꯔꯣ? ꯑꯩ ꯋꯥ ꯑꯃꯇ ꯍꯪꯒꯦꯕ. ꯑꯩꯒꯤ ꯋꯥꯁꯦ ꯇꯥꯕꯤꯔꯔꯣꯏꯗ꯭ꯔꯣ? ꯁꯦ ꯑꯃꯨꯛꯇ ꯂꯩꯊꯣꯔꯛꯑꯣ. ꯌꯥꯔꯦꯀꯣ, ꯀꯣꯟꯅ ꯍꯥꯏꯔꯣ. ꯌꯥꯔꯣꯏꯌꯦ. ꯉꯁꯤꯃꯛ ꯍꯥꯏꯒꯅꯤ. ꯑꯩꯕꯨ ꯀꯔꯤꯅꯤ ꯈꯟꯕꯒꯦ? ꯑꯩꯒꯤ ꯁꯦꯕꯥꯗ ꯄꯦꯟꯕꯤꯗꯕꯒꯤ ꯃꯔꯝ ꯀꯔꯤꯅꯣ? ꯑꯩꯁꯨ ꯅꯨꯄꯤꯅꯤ. ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯕꯨ ꯐꯪꯖꯕꯒꯤ ꯍꯛ ꯑꯩꯒꯤꯗꯤ ꯂꯩꯇ꯭ꯔꯕ꯭ꯔꯣ? ꯋꯥꯔꯧꯕ ꯑꯃꯗꯤ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯕꯒꯤ ꯏꯊꯛꯅ ꯋꯥꯡꯈꯠꯂꯛꯇꯨꯅ ꯗꯥꯁꯤꯅꯤꯒꯤ ꯊꯃꯣꯏ ꯏꯊꯟ ꯊꯟꯈ꯭ꯔꯦ. ꯃꯗꯨꯃꯛꯅ ꯕꯤꯃꯣꯜꯕꯨ ꯐꯪꯅꯅꯕ ꯍꯣꯠꯅꯒꯦ ꯈꯜꯂꯝꯕꯗꯨꯒꯤ ꯇꯥꯏꯌꯣꯟꯅꯕꯗ ꯃꯍꯥꯛꯀꯤ ꯋꯥꯔꯧꯖꯕꯒꯤ ꯃꯇꯧꯒꯨꯝ ꯎꯠꯊꯣꯛꯈ꯭ꯔꯦ. ꯍꯟꯗꯛꯇꯤ ꯕꯤꯃꯣꯜꯒꯤ ꯅꯥꯀꯣꯡꯗ ꯋꯥꯀꯠꯁꯤ ꯆꯪꯈ꯭ꯔꯦ. ꯑꯗꯨꯕꯨ ꯃꯃꯥꯏꯗꯤ ꯂꯩꯊꯣꯔꯛꯇꯦ. ꯌꯥꯝꯅ ꯊꯧꯑꯣꯏꯗꯅ ꯍꯥꯏꯔꯛꯏ. ꯑꯁ, ꯌꯥꯝ ꯉꯥꯡꯈ꯭ꯔꯦꯗ. ꯀꯌꯥꯝ ꯉꯥꯡꯈꯤꯗꯣꯏꯅꯣ? ꯍꯥ? ꯑꯩ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯒꯦꯃꯤ. ꯆꯠꯂꯣ. ꯆꯠꯂꯣ ꯑꯥꯗ.
Dasinigi Anuradhagi ithak nemthakre. Asana thalaba maithongi mangal tapna mangkre. Maong ita tadana hipliba bemolgi saw sangnaba haksangduda mitkuptana yengli. Hingminnabagi nungayba, apamba nungsiba, pumnamak mahak khanglamdabagome. Madu ngasi khangge hotnarubani, adubu arembo oikre. Mikup kharagi tungda bemol asibagum tumthakre. Kari upay leri. Marol ahumgi mabungo Sri Krishnana Ramani lising tarataru samanipalgi maning thungan bangamlabasu bemaldi miyoybani nupani sangsar asida leidunasu magi nupa oibagi thamoi mitti pangjaba ngamdraba adugumba bemaldugi mangda ngasi dasinigi fazabagi artha leiti hainaba lei ubidraba fazarubagi kari kanai Isorna magi damang pibiraklaba nupi oibagi athotba amengba sumat yai asigi sanapam magi mapuroibagi mapamdata oigadabani adubu yugi nisada munkraba aduga masagi nupida apenba poknamdraba bimalna madu amuk khanglukidra fana kuiraba phawba dasini bimalgi khuyada phamlami khalli thiraba laibak asimak mahaki khongsida sujinduna Karigi kapthok pangamdribano. Matam leptana haujinkri. Bemalgi sang naidraba lamsat handak marag dasini na urangli. Mangondagi thaidokraba bemolgi mityeng singsinbagi matam phangde. Phangdaba maknate. Bemal na pidabani. Mina matoy na thausaraktrabadi tanthaba pogle. Adugumna dasini su yumpanba haunay haibagi mingda asumak lelakle. Adubu ikhang khangudana nongma mahakna tagi. Madudi bemol halakpi amada ngawduna leire. Nupidu bemol na luhongdringida koirami haibara. Maming Harimati kawi. Bemol gi ahalaman na Harimati bu pamdabadagi dasiniga luhongkibani. Harimati su atopada luhongki. Adubu sahi ahum phadana Harimati lukra oihore. Matungda mahak amu halaktuna leirabani. Dasini na khangle. Mahakna bemolbu phangjaba ngamdribagi maramdo mahakna khankibadu lale nupagi thamoi aduk marang kaide nungsibabu amuktang pitokhraba nupaduna amuk hana atopa nungsiba piba haite aduga masimasu khangle madudi makhoina apamba amadi nungaiba thibadi hai nungaiba amadi apambado phangnabu hotnabada nupana makhoigi mapangal amadi lan pithokpada karisu pamude Makhoigi fazadaba leite fazadaba hairiba wahai asa asimakni nupa haiba mingsigabu punsinakrabadi maranai asumak mangjaki adunabu huralabasu hainai nupani nupi lolabasu adum hainai nupani namduna nupabu taragi mapu ohalle khanmam kai khalle dasinina haujikti tasengna ure madudi matam mihankre Masamaki thamoidu masagi khubam nungda setna paisinduna mathanda sanaba natana amuk pirufam leitre. Nongma namidang athengba amada bemalna Harimati bu atonbi oina pusilakle. Dasini mana manil amuk nairudre. Ka aduda thonglon silaga makut tingthoktuna Harimati bu singsinduna haire. Yamna fare. Haujiti ithanta natrabanina amuk wariningai leitre. Dasinigi yumbal aduki matik marasa sinkre. Bemolna imungi bahar pumba dasini da sinakre. Dasini na robot kumna bemolgi yakada yumpuri. Aduga Harimati na magi masanupa adugumna dasinigi angang oire. Makhoigi yumbal uraga laikai na hainai. Bemol nupi anita nate taralo lasu nangi kari waruningai lei. Ha, pumnamak nakuta sinarabani. Dasinina paukum oina noklame adubu kanana su mahakpu khangbadi ngamkidre karamna khanglugadage bemol phawbana mahakpu khangdrabada masidasu kari ngakningai le sangsar sida leiriba sadhara nupa singi marakta sada marifutaradi magi nupi singbu masak khangdana mapunsi lenariba ngaktani nupa singna nupibu makhoigi apamba thifam karigumda makhoigi potlum thongatpham
ꯑꯗꯨꯒ ꯀꯔꯤꯒꯨꯝꯕꯗ ꯊꯋꯥꯏ ꯄꯥꯟꯗꯕ ꯁ꯭ꯋꯤꯆ ꯅꯝꯅꯒ ꯊꯝꯕ ꯔꯣꯕꯣꯠꯀꯨꯝꯅ ꯎꯏ꯫ ꯐꯖꯕ, ꯑꯊꯤꯕ, ꯑꯄꯥꯝꯕ, ꯅꯨꯡꯁꯤꯕ ꯑꯃꯗꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯈꯪꯕ ꯊꯃꯣꯏ ꯑꯃꯒ ꯂꯣꯏꯅꯅ ꯏꯁꯣꯔꯅ ꯅꯨꯄꯤꯕꯨ ꯁꯦꯝꯂꯛꯄꯅꯤ ꯍꯥꯏꯕꯁꯦ ꯃꯈꯣꯏꯅ ꯍꯦꯛ ꯀꯥꯎꯊꯣꯛꯏ꯫ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯃꯔꯝ ꯑꯁꯨꯝꯅ ꯑꯣꯏꯔꯝꯕ ꯌꯥꯏ ꯃꯗꯨꯗꯤ ꯏꯁꯣꯔꯅ ꯅꯨꯄꯤꯗ ꯃꯤꯅꯨꯡꯁꯤ ꯈꯪꯕ ꯊꯃꯣꯏ ꯑꯃꯒ ꯂꯣꯏꯅꯅ ꯈꯥꯡꯕ ꯀꯟꯕ ꯑꯃꯗꯤ ꯀꯠꯊꯣꯛꯄꯒꯤ ꯁꯛꯇꯤ ꯑꯗꯨꯃꯛꯅ ꯅꯨꯄꯤꯅ ꯁꯪꯁꯥꯔꯒꯤ ꯑꯋꯥ ꯑꯅꯪ ꯄꯣꯠꯂꯨꯝ ꯄꯨꯝꯕ ꯃꯊꯟꯇꯒꯤ ꯊꯃꯣꯏꯗ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯃꯤ꯫ ꯃꯁꯤꯅ ꯑꯣꯏꯔꯣꯏꯗ꯭ꯔꯥ ꯅꯨꯄꯥꯁꯤꯡꯅ ꯅꯨꯄꯤꯕꯨ ꯆꯩꯅꯥ ꯃꯁꯛ ꯈꯪꯗꯅ ꯍꯪꯒꯤ ꯂꯥꯏꯒꯨꯝ ꯎꯕꯒꯤ ꯃꯔꯝꯗꯣ? ꯑꯗꯨꯒ ꯅꯨꯄꯤꯁꯤꯡꯅꯁꯨ ꯃꯁꯥꯕꯨ ꯃꯁꯛ ꯈꯪꯗꯕ ꯃꯈꯩ ꯄꯨꯝꯅꯃꯛ ꯅꯨꯄꯤ ꯍꯥꯏꯕ ꯃꯤꯡꯁꯤꯗ ꯂꯣꯏꯅꯔꯛꯂꯕ ꯂꯧꯊꯣꯛꯄ ꯌꯥꯗ꯭ꯔꯕ ꯃꯁꯥꯒꯤ ꯂꯥꯏꯕꯛ ꯑꯣꯏꯅ ꯂꯧꯖꯈꯤꯕꯁꯨ꯫ ꯑꯁꯨꯝꯅ ꯗꯥꯁꯤꯅꯤꯁꯨ ꯃꯥꯒꯤ ꯀꯅꯥꯁꯨ ꯈꯪꯕꯤꯗ꯭ꯔꯕ ꯊꯃꯣꯏ ꯑꯗꯣ ꯄꯤꯛꯅ ꯇꯥꯁꯤꯟꯖꯗꯨꯅ ꯁꯪꯁꯥꯔꯒꯤ ꯅꯨꯄꯤ ꯑꯃꯅ ꯐꯪꯐꯝ ꯊꯣꯛꯄ ꯄꯨꯝꯅꯃꯛ ꯂꯣꯟꯅꯕꯤ ꯍꯔꯤꯃꯇꯤꯗ ꯁꯤꯟꯅꯗꯨꯅ ꯇꯨꯃꯤꯟꯅ ꯈꯪꯂꯛꯂꯤ꯫ ꯑꯍꯤꯡ ꯀꯌꯥ, ꯅꯨꯡꯊꯤꯜ ꯀꯌꯥ, ꯑꯆꯤꯛꯄꯗ ꯅꯥꯏꯇꯣꯝ ꯇꯥꯔꯛꯄꯒꯤ ꯆꯩꯅꯥ ꯀꯌꯥ ꯑꯗꯨ ꯀꯔꯝꯅ ꯈꯥꯡꯂꯤꯕꯅꯣ? ꯃꯗꯨ ꯃꯍꯥꯛꯇꯅ ꯈꯪꯏ꯫ ꯉꯝꯂꯤꯕ ꯃꯈꯩ ꯈꯥꯡꯈꯤꯒꯦ ꯍꯥꯏꯕꯁꯤꯅ ꯃꯥꯒꯤ ꯑꯆꯦꯠꯄ ꯐꯤꯔꯦꯞꯅꯤ꯫ ꯑꯗꯨꯕꯨ ꯀꯅꯥꯅ ꯍꯥꯏꯕ ꯉꯝꯕꯒꯦ ꯃꯗꯨꯗꯤ ꯃꯍꯥꯛꯅ ꯆꯩꯅꯥ ꯃꯁꯛ ꯈꯪꯗꯕ ꯍꯪꯒꯤ ꯂꯥꯏ ꯁꯥꯕ ꯉꯝꯂꯕꯁꯨ ꯍꯔꯤꯃꯇꯤꯅ ꯀꯗꯥꯏꯗ ꯀꯔꯤꯗꯒꯤ ꯄꯦꯟꯊꯣꯛꯄ ꯉꯝꯗ꯭ꯔꯕꯗꯤ ꯃꯥꯒꯤ ꯇꯨꯃꯤꯟ ꯂꯩꯈꯤꯕꯗꯨꯒꯤ ꯑꯥꯔꯊ ꯀꯔꯤꯅꯣ? ꯀꯠꯊꯣꯛꯄ, ꯑꯈꯥꯡ ꯀꯟꯕ ꯑꯃꯗꯤ ꯃꯤꯅꯨꯡꯁꯤ ꯂꯩꯕꯒꯤ ꯃꯇꯤꯛ ꯀꯂꯛꯃꯤ ꯍꯧꯕ ꯑꯁꯥꯎꯕ ꯋꯥꯔꯧꯕꯁꯨ ꯅꯨꯄꯥꯗ ꯂꯩ꯫ ꯃꯇꯝ ꯈꯔꯗꯪ ꯗꯥꯁꯤꯅꯤꯅ ꯏꯃꯨꯡꯒꯤ ꯀꯨꯁꯤꯔꯥꯁꯤ ꯇꯧꯖꯔꯕꯁꯨ ꯃꯗꯨꯗ ꯍꯔꯤꯃꯇꯤꯅ ꯀꯌꯥ ꯀꯨꯏꯅ ꯌꯦꯡꯗꯨꯅ ꯂꯩꯊꯣꯛꯄ ꯉꯝꯒꯗꯒꯦ? ꯃꯄꯥꯟ ꯊꯣꯡꯗ ꯏꯐ ꯐꯖꯅ ꯂꯣꯏꯅꯕ ꯃꯥꯟꯖꯔꯕꯁꯨ ꯍꯔꯤꯃꯇꯤ ꯊꯔꯨꯝ ꯏꯇꯠ ꯇꯠꯇꯅ ꯇꯧꯕ ꯍꯧꯔꯛꯂꯦ꯫ ꯄꯨꯝꯅꯃꯛꯇꯨ ꯕꯤꯃꯜꯒꯤ ꯃꯤꯠꯇꯁꯨ ꯎꯔꯛꯂꯦ꯫ ꯍꯟꯗꯛꯇꯤ ꯕꯤꯃꯜ ꯂꯥꯞꯅ ꯂꯪꯊꯣꯛꯂꯨꯔꯕ ꯄꯣꯠꯁꯛ ꯑꯃꯒꯤ ꯃꯒꯨꯟ ꯌꯥꯝꯅ ꯅꯛꯅ ꯈꯪꯂꯛꯂꯦ꯫ ꯗꯥꯁꯤꯅꯤ ꯅꯨꯄꯤꯃꯛ ꯑꯣꯏꯖꯔꯕꯁꯨ ꯊꯃꯣꯏ ꯆꯦꯠꯄꯤꯅꯤ꯫ ꯍꯔꯤꯃꯇꯤꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯕ ꯃꯍꯥꯛ ꯄꯥꯝꯗꯦ꯫ ꯃꯗꯨ ꯕꯤꯃꯜꯒꯤ ꯃꯤꯠꯇꯁꯨ ꯎꯔꯛꯂꯦ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯃ ꯕꯤꯃꯜꯅ ꯍꯟꯖꯤꯜꯂꯛꯄꯗ ꯍꯔꯤꯃꯇꯤꯅ ꯋꯥꯀꯠꯂꯔꯦ꯫ ꯑꯩ ꯉꯝꯗ꯭ꯔꯦ ꯃꯍꯥꯔꯥꯅꯤ ꯏꯕꯦꯝꯃꯒꯤ ꯌꯥꯀꯥꯗ ꯑꯃꯨꯛ ꯐꯝ ꯑꯃꯨꯛ ꯂꯦꯞ ꯀꯌꯥꯝ ꯀꯨꯏꯅ ꯈꯥꯡꯈꯤꯗꯣꯏꯅꯣ? ꯀꯩꯅꯣ ꯅꯪ ꯉꯥꯡꯉꯤꯗꯨꯕꯣ? ꯀꯔꯤꯅꯣ ꯃꯤꯅ ꯉꯥꯡꯉꯤꯗꯨꯕꯣ? ꯀꯗꯥꯏꯗꯩ ꯈꯪꯅꯤ? ꯑꯩꯒꯤ ꯋꯥꯕꯨ ꯀꯅꯥꯅ ꯇꯥꯕꯤꯒꯦ? ꯇꯥꯅꯤꯡꯗꯦꯀꯣ, ꯆꯠꯂꯣ ꯁ꯭ꯋꯥꯏꯗ꯫ ꯑꯩ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯒꯦꯀꯣ꯫ ꯇꯥꯅꯤꯡꯉꯣꯏꯌꯦ ꯑꯩꯅ ꯉꯥꯡꯕꯕꯨ ꯀꯅꯥꯅ ꯇꯥꯅꯤꯡꯒꯗꯣꯏꯅꯣ? ꯑꯩꯗꯤ ꯏꯃꯨꯡꯁꯤꯒꯤ ꯃꯤ ꯅꯠꯇꯤꯌꯦ ꯅꯠꯇ꯭ꯔꯗꯕꯨ ꯀꯔꯤꯒꯤ ꯑꯩꯅ ꯃꯤꯈꯥ ꯊꯥꯅ ꯑꯃꯨꯛ ꯋꯥꯅ ꯂꯦꯜꯂꯨꯒꯗꯒꯦ? ꯃꯍꯥꯔꯥꯅꯤꯒꯤ ꯌꯥꯊꯪ ꯅꯠꯇ꯭ꯔꯤ ꯃꯈꯩ ꯑꯩꯒꯤ ꯏꯈꯨꯠ ꯏꯁꯥ ꯍꯥꯏꯗꯣꯛꯄ ꯐꯥꯎ ꯉꯝꯗ꯭ꯔꯕ ꯑꯩꯕꯨ ꯃꯤꯔꯣ? ꯕꯤꯃꯜꯅ ꯅꯍꯥꯟ ꯃꯈꯩ ꯎꯔꯝꯗꯕ ꯅꯨꯄꯤꯒꯤ ꯑꯇꯣꯞꯄ ꯃꯁꯛ ꯑꯃ ꯎꯔꯦ꯫ ꯑꯗꯨꯕꯨ ꯃꯁꯤꯗ ꯉꯛꯅꯤꯡꯉꯥꯏ ꯑꯣꯏꯗꯦ꯫ ꯊꯦꯝꯖꯤꯟꯕꯒꯤ ꯈꯣꯟꯊꯥꯡꯗ ꯍꯥꯏꯔꯛꯏ꯫ ꯍꯔꯤꯃꯇꯤ, ꯀꯩꯗꯧꯒꯦ ꯅꯪꯕꯨ? ꯈꯔ ꯈꯟꯊꯔꯒ ꯉꯥꯡꯕ ꯌꯥꯗꯕ꯭ꯔꯃꯤ? ꯅꯪꯕꯨ ꯈꯤꯇꯪ ꯐꯖꯊꯣꯛꯎꯒꯗꯧꯔꯒꯦ? ꯈꯔ ꯐꯖꯊꯣꯛꯄꯁꯤꯕꯨ ꯍꯩꯇ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯅꯤ? ꯍꯣ ꯑꯩꯗꯤ ꯐꯠꯇꯕꯤ ꯂꯈꯥ ꯑꯐꯕ ꯇꯧꯔꯕꯁꯨꯅꯦ ꯐꯖꯔꯔꯣꯏꯗꯕ꯫ ꯑꯁ ꯅꯪꯁꯤꯗꯤꯕ. ꯅꯠꯇꯦ, ꯑꯩꯅ ꯅꯪꯒꯤ ꯀꯩ ꯋꯥꯠꯍꯜꯂꯒꯦꯕ? ꯅꯪꯒꯤ ꯌꯦꯡꯕꯗ ꯑꯩꯁꯨ ꯇꯧꯕ ꯌꯥꯕ ꯃꯈꯩꯗꯤ ꯇꯧꯔꯤꯗꯅ. ꯈꯔ ꯚꯥꯞ ꯇꯥꯎꯃꯤ. ꯏꯃꯨꯡꯁꯤꯗ ꯑꯩꯈꯣꯏ ꯑꯅꯤ ꯈꯛꯇꯅꯦ ꯂꯩꯔꯤꯁꯦ. ꯈꯔ ꯌꯥꯅꯅꯕ ꯂꯩꯃꯤꯟꯅꯧꯃꯤ ꯅꯣꯏꯕꯣ꯫ ꯕꯤꯃꯜꯒꯤ ꯇꯞꯊꯕ ꯊꯦꯝꯖꯤꯟꯕ ꯋꯥꯍꯩꯗꯨꯅ ꯍꯔꯤꯃꯇꯤꯒꯤ ꯑꯣꯏꯅꯕꯒꯤ ꯆꯥꯡ ꯍꯦꯟꯅ ꯋꯥꯡꯈꯠꯈ꯭ꯔꯦ꯫ ꯀꯞꯉꯥꯡ ꯇꯧꯔꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯤꯗꯤ ꯌꯥꯝꯅ ꯐꯩꯌꯦ, ꯑꯩꯇꯅ ꯐꯠꯇꯕꯅꯤ꯫ ꯈꯪꯉꯦꯀꯣ, ꯇꯣꯛ ꯌꯥꯔꯦ. ꯑꯩ ꯇꯥꯅꯤꯡꯗ꯭ꯔꯦ. ꯕꯨꯗꯨꯁꯤꯗꯤꯕ. ꯁꯣꯔꯣꯛ ꯈꯥꯏꯕꯝꯒꯤ ꯕꯤꯅꯨ ꯍꯣꯏꯗꯅꯦ ꯑꯪꯒꯜꯋꯥꯗꯤꯒꯤ ꯑꯉꯥꯡ ꯃꯌꯥꯝ ꯑꯃ ꯈꯣꯝꯖꯤꯜꯂꯒꯅꯦ ꯂꯥꯏꯔꯤꯛ ꯇꯝꯕꯤꯔꯤꯕꯅꯤ. ꯑꯗꯨꯗ ꯆꯠꯂꯣ ꯅꯪꯗꯤ. ꯀꯣ, ꯑꯉꯥꯡ ꯃꯌꯥꯝꯗꯨꯒꯅꯦ ꯈꯠꯅꯕ ꯁꯥꯟꯅꯔꯨꯆꯣ. ꯋꯥꯔꯀꯥꯟꯗꯅꯦ ꯃꯣꯏꯗꯤ ꯁꯪꯒꯣꯝꯁꯨ ꯄꯤꯊꯛꯑꯦ ꯍꯥꯏꯕꯅꯤ. ꯀꯣ, ꯁꯦꯂꯦꯛꯀꯅꯦ ꯈꯇꯥꯒꯁꯨ ꯄꯤ ꯍꯥꯏꯕꯅꯤ. ꯍꯌꯦꯡ ꯅꯆꯥꯒꯤ ꯊꯝꯖꯟꯅꯕꯅꯦ ꯑꯗꯨ ꯑꯣꯏꯅ ꯄꯨꯔꯛꯑꯣ ꯌꯥꯔꯦ꯫ ꯕꯤꯃꯜꯒꯤ ꯐꯥꯒꯤꯁꯤ ꯆꯨꯝꯗꯦ꯫ ꯑꯗꯨꯕꯨ ꯍꯔꯤꯃꯇꯤꯅ ꯚꯥꯞ ꯇꯥꯗꯕꯁꯨ ꯇꯧꯗꯦ꯫ ꯍꯥꯟꯅꯒꯤ ꯈꯣꯟꯐꯝꯗꯒꯤ ꯈꯖꯤꯛꯇꯁꯨ ꯍꯟꯊꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯕꯨ ꯑꯩ ꯄꯪꯉꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯑꯋꯟꯁꯟꯗꯤ ꯅꯠꯇꯦꯗꯅ. ꯑꯩꯁꯨ ꯆꯥꯛ ꯆꯥꯔꯤ, ꯊꯋꯥꯏ ꯃꯆꯥ ꯑꯃꯗꯤ ꯄꯥꯜꯂꯤꯗꯅ. ꯈꯣꯡ ꯅꯥꯝꯃ ꯊꯥꯡꯗꯣꯛꯄꯒꯤꯁꯨ ꯃꯉꯣꯟꯗ ꯍꯥꯏ, ꯅꯥꯝꯃ ꯊꯥꯡꯖꯤꯟꯕꯒꯤꯁꯨ ꯃꯉꯣꯟꯗ ꯍꯥꯏ. ꯍꯪꯒꯠꯄ ꯉꯝꯗ꯭ꯔꯦ, ꯑꯩ ꯉꯝꯗ꯭ꯔꯦ. ꯃꯉꯣꯟꯗ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ, ꯑꯩ ꯉꯝꯗ꯭ꯔꯦ. ꯉꯝꯗ꯭ꯔꯦ. ꯇꯟꯖꯥꯁꯤꯗ ꯗꯥꯁꯤꯅꯤ ꯕꯤꯃꯜꯒꯤ ꯆꯥ ꯄꯨꯗꯨꯅ ꯂꯥꯛꯏ꯫ ꯑꯗꯨꯕꯨ ꯍꯔꯤꯃꯇꯤꯒꯤ ꯌꯥꯛꯂꯕ ꯈꯣꯟꯗꯨ ꯇꯥꯕꯗ ꯆꯪꯁꯤꯟꯕ ꯉꯝꯗꯅ ꯂꯩꯔꯦ꯫ ꯕꯤꯃꯜ ꯍꯔꯤꯃꯇꯤꯗ ꯑꯃꯨꯛꯇꯪ ꯃꯨꯟꯅ ꯌꯦꯡꯂꯝꯂꯒ ꯂꯧꯊꯣꯛꯂꯨꯔꯕ ꯐꯨꯔꯤꯠꯇꯨ ꯍꯟꯅ ꯂꯤꯠꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯉꯝꯗ꯭ꯔꯗꯤ ꯆꯠꯂꯣꯗꯅ.
ꯅꯪꯗꯤꯅꯦ ꯆꯥꯛꯇꯃꯛ ꯆꯥꯕꯅꯤ ꯃꯤꯅꯥꯏ ꯑꯣꯏꯗꯨꯕꯣꯛꯅꯦ ꯐꯝꯍꯜꯂꯕꯅꯤ ꯅꯪꯗꯤ ꯉꯥꯡꯅ ꯊꯣꯔꯛꯄꯗ ꯎꯔꯦ ꯗꯥꯁꯤꯅꯤꯅ ꯂꯦꯞꯂꯝꯕꯗꯣ ꯃꯍꯥꯛ ꯃꯁꯥꯃꯛꯅ ꯗꯥꯁꯤꯅꯤꯗ ꯆꯥ ꯊꯛꯀꯦ ꯍꯥꯏꯔꯝꯕꯅꯤ ꯑꯗꯨꯕꯨ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗꯅ ꯆꯠꯈ꯭ꯔꯦ ꯑꯍꯤꯡ ꯆꯨꯞꯄ ꯗꯥꯁꯤꯅꯤ ꯇꯨꯝꯕ ꯌꯥꯈꯤꯗꯦ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯈꯜꯂꯤ ꯀꯔꯤꯒꯤ ꯍꯤꯡꯗꯨꯅ ꯂꯩꯔꯤꯕꯅꯣ ꯕꯣꯔꯗꯤꯡꯗ ꯂꯩꯈ꯭ꯔꯕ ꯃꯆꯥꯅꯨꯄꯥꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯌꯥꯝꯅ ꯀꯞꯈ꯭ꯔꯦ ꯈꯜꯂꯛꯑꯦ ꯃꯍꯥꯛ ꯆꯠꯈꯤꯕꯅ ꯐꯔꯦ ꯃꯍꯥꯛꯀꯤ ꯃꯆꯥ ꯂꯩꯔꯤ ꯌꯨꯝꯒꯤ ꯃꯧ ꯑꯍꯜꯅꯤ ꯕꯦꯃꯣꯜꯒꯤ ꯅꯨꯄꯤꯅꯤ ꯏꯃꯨꯡꯁꯤꯗ ꯃꯥꯒꯤ ꯍꯛ ꯑꯁꯨꯛ ꯂꯩꯗꯨꯅꯁꯨ ꯃꯗꯨ ꯃꯍꯥꯛꯅ ꯀꯣꯟꯁꯤꯟꯗꯨꯅ ꯊꯝꯕ ꯉꯝꯂꯛꯇ꯭ꯔꯦ ꯃꯅꯥ ꯃꯅꯤꯜ ꯅꯥꯏꯍꯟꯗꯅ ꯍꯟꯗꯣꯛꯈꯤꯕꯅ ꯐꯔꯦ ꯈꯜꯂꯤ ꯈꯟꯅ ꯃꯇꯝ ꯈꯔꯁꯨ ꯍꯧꯖꯤꯟꯈ꯭ꯔꯦ ꯍꯔꯤꯃꯇꯤꯒꯤ ꯁꯔꯩꯗꯤ ꯍꯦꯟꯒꯠꯂꯛꯄ ꯅꯠꯇꯅ ꯑꯃꯨꯛ ꯍꯟꯊꯔꯛꯄꯗꯤ ꯂꯩꯈꯤꯗ꯭ꯔꯦ ꯅꯨꯃꯤꯠ ꯑꯃꯗꯤ ꯗꯥꯁꯤꯅꯤꯅ ꯃꯥꯒꯤ ꯁꯔꯒ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯅꯕ ꯃꯍꯥꯛꯀꯤ ꯋꯥꯈꯜꯅ ꯏꯃꯨꯡꯁꯤꯒꯤ ꯊꯋꯥꯏ ꯄꯥꯟꯗꯕ ꯄꯣꯠꯁꯛ ꯈꯨꯗꯤꯡꯃꯛ ꯌꯦꯡꯂꯨ ꯎꯔꯨꯔꯒ ꯀꯥꯏꯅꯕꯒꯤ ꯃꯩꯁꯥ ꯂꯥꯡꯂꯛꯂꯦ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯂꯨꯝꯊꯔꯛꯂꯦ ꯑꯗꯨꯕꯨ ꯃꯍꯥꯛ ꯆꯠꯀꯗꯧꯔꯤ ꯆꯠꯅꯅꯕ ꯊꯧꯔꯥꯡꯁꯨ ꯂꯣꯏꯔꯕꯅꯤꯅ ꯃꯥꯒꯤ ꯃꯇꯧꯁꯤꯕꯨ ꯕꯤꯃꯣꯜꯅ ꯇꯨꯃꯤꯟꯅ ꯌꯦꯡꯂꯛꯂꯤꯕꯅꯤ ꯍꯧꯖꯤꯛꯁꯨ ꯋꯥ ꯑꯃꯠꯇ ꯍꯥꯏꯔꯛꯄ ꯂꯩꯇ꯭ꯔꯤ ꯗꯥꯁꯤꯅꯤꯅ ꯏꯃꯨꯡꯒꯤ ꯚꯥꯔ ꯄꯨꯝꯅꯃꯛ ꯍꯔꯤꯃꯇꯤꯗ ꯁꯤꯟꯅꯈ꯭ꯔꯦ ꯃꯃꯩꯊꯪꯗ ꯑꯔꯣꯏꯕ ꯌꯥꯊꯪꯒꯤꯗꯃꯛꯇ ꯕꯤꯃꯜꯒꯤ ꯈꯣꯡꯗ ꯃꯔꯥꯏꯕꯛ ꯁꯣꯛꯅ ꯈꯨꯔꯨꯝꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯁꯦꯕꯥꯗ ꯑꯔꯥꯟ ꯑꯍꯣꯏ ꯌꯥꯎꯈ꯭ꯔꯕꯁꯨ ꯉꯥꯛꯄꯤꯌꯨꯀꯣ ꯀꯔꯤꯒꯤ ꯉꯥꯛꯄꯤꯕꯅꯣ ꯋꯥꯔꯤꯁꯦ ꯏꯆꯝ ꯆꯝꯕꯅꯤ ꯍꯥꯏꯕꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯗꯥꯁꯤꯅꯤꯒꯤ ꯅꯥꯀꯣꯡꯗꯗꯤ ꯃꯑꯣꯡ ꯑꯃ ꯑꯣꯏꯅ ꯆꯪꯈ꯭ꯔꯦ ꯃꯍꯥꯛꯀꯤ ꯂꯨꯝꯊꯔꯛꯂꯕ ꯀꯣꯛ ꯑꯗꯨꯃꯛ ꯑꯃꯨꯛ ꯍꯪꯒꯠꯄ ꯉꯝꯗꯅ ꯋꯥꯟꯊꯗꯨꯅ ꯁꯤꯅꯤꯡꯕ ꯄꯣꯛꯂꯛꯂꯦ ꯇꯝꯊꯤꯅ ꯋꯥꯔꯧꯈꯤꯕꯅ ꯃꯥꯒꯤ ꯆꯔꯝ ꯐꯨꯡꯒꯠꯂꯛꯂꯦ ꯀꯨꯏꯅ ꯊꯤꯡꯒꯠꯂꯨꯔꯕ ꯄꯤ ꯑꯗꯣ ꯉꯁꯤꯗꯤ ꯕꯤꯃꯜꯒꯤ ꯈꯣꯡ ꯃꯊꯛꯇ ꯇꯥꯔꯛꯂꯦ ꯕꯤꯃꯜ ꯋꯥꯍꯩ ꯑꯃꯠꯇꯁꯨ ꯍꯥꯏꯔꯛꯇꯦ ꯁꯨꯞꯅꯇꯒꯤ ꯃꯩꯁꯥ ꯆꯦꯜꯂꯕ ꯅꯨꯡꯁꯥ ꯁꯣꯔ ꯑꯃꯈꯛ ꯍꯣꯟꯗꯣꯔꯛꯏ ꯃꯤꯀꯨꯞ ꯈꯔ ꯒ꯭ꯌꯥꯟ ꯌꯥꯎꯗꯅ ꯂꯩꯔꯝꯂꯒ ꯗꯥꯁꯤꯅꯤꯅ ꯂꯩꯖꯕ ꯊꯧꯅꯥ ꯈꯣꯝꯖꯤꯟꯗꯨꯅ ꯍꯧꯒꯠꯂꯛꯂꯦ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯕꯤꯃꯜꯅ ꯃꯥꯒꯤ ꯈꯨꯕꯥꯝꯅꯨꯡꯗ ꯗꯥꯁꯤꯅꯤꯒꯤ ꯈꯨꯠ ꯑꯗꯣ ꯆꯦꯠꯅ ꯄꯥꯏꯁꯤꯟꯈ꯭ꯔꯦ ꯗꯥꯁꯤꯅꯤꯒꯤ ꯄꯤ ꯄꯛꯂꯕ ꯃꯤꯠ ꯑꯅꯤꯗꯨꯃꯛꯅ ꯏꯉꯛ ꯉꯛꯅ ꯌꯦꯡꯈꯠꯂꯛꯏ ꯕꯤꯃꯜꯒ ꯈꯪꯍꯧꯗꯅ ꯃꯤꯆꯥꯟꯅꯈ꯭ꯔꯦ ꯕꯤꯃꯜꯅ ꯊꯃꯣꯏ ꯄꯨꯉꯝꯗ꯭ꯔꯕ ꯈꯣꯟꯊꯣꯛꯇ ꯍꯥꯏꯔꯛꯏ ꯅꯨꯃꯤꯠ ꯀꯌꯥꯅꯤꯗꯒꯤ ꯗꯥꯁꯤꯅꯤꯅ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯂꯝꯂꯒ ꯆꯠꯅꯅꯕ ꯋꯥꯈꯜꯗ ꯇꯧꯗꯨꯅ ꯂꯥꯛꯂꯕꯅꯤ ꯑꯗꯨꯕꯨ ꯀꯔꯝꯅꯅꯣ ꯉꯁꯤ ꯕꯤꯃꯜꯒꯤ ꯈꯨꯕꯥꯝꯅꯨꯡꯗꯒꯤ ꯃꯍꯥꯛ ꯅꯥꯟꯊꯣꯛꯆꯕ ꯉꯝꯗꯕꯒꯨꯝ ꯇꯧꯏ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯔꯛꯇꯅ ꯕꯤꯃꯜꯅ ꯉꯛꯅ ꯑꯗꯨꯃꯛ ꯌꯦꯡꯂꯤ ꯃꯗꯨꯗꯤ ꯃꯍꯥꯛꯅ ꯕꯤꯃꯜꯕꯨ ꯃꯃꯥꯡꯗ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤꯕꯒꯨꯝ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯃꯥꯡꯗ ꯕꯤꯃꯜꯒꯤ ꯆꯤꯟꯗꯒꯤ ꯋꯥꯍꯩꯁꯦ ꯇꯥꯈꯤ ꯅꯪ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯋꯥꯍꯩꯁꯤꯡ ꯑꯁꯦ ꯊꯣꯔꯛꯂꯤꯕ ꯕꯤꯃꯜꯒꯤ ꯆꯤꯟꯗ ꯉꯁꯤ ꯑꯃ꯭ꯔꯤꯇ ꯄꯛꯂꯤ ꯗꯥꯁꯤꯅꯤꯒꯤ ꯃꯤꯠꯇꯣ ꯄꯤꯅ ꯊꯟꯈ꯭ꯔꯦ ꯕꯤꯃꯜꯕꯨ ꯑꯃꯨꯛ ꯌꯦꯡꯂꯨꯕ ꯉꯝꯗ꯭ꯔꯦ ꯕꯤꯃꯜꯒꯤ ꯃꯈꯨꯠꯇꯨ ꯁꯠꯇꯣꯛꯆꯅꯕ ꯍꯣꯠꯅꯔꯗꯨꯅ ꯍꯥꯏꯔꯛꯏ ꯕꯤꯃꯜ ꯃꯉꯛ ꯍꯥꯏꯔꯗꯨꯅ ꯗꯥꯁꯤꯅꯤꯕꯨ ꯍꯦꯟꯅ ꯅꯛꯅ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯀꯩꯗꯧꯕꯩ ꯉꯥꯎꯁꯤꯟꯅꯩꯅꯣ ꯍꯥ ꯑꯐꯕ ꯃꯥꯡꯖꯕ ꯑꯩ ꯈꯪꯗꯦ ꯅꯪꯗꯤ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯄꯤꯛꯅ ꯇꯥꯁꯤꯟꯖꯗꯨꯅ ꯊꯝꯈ꯭ꯔꯕ ꯗꯥꯁꯤꯅꯤꯒꯤ ꯊꯃꯣꯏꯗꯣ ꯉꯁꯤ ꯄꯤꯊꯣꯛꯀꯦ ꯈꯜꯂꯨꯗꯨꯅ ꯕꯤꯃꯜꯅ ꯅꯝꯗꯨꯅ ꯃꯨꯟꯕꯤꯈ꯭ꯔꯦ ꯍꯟꯗꯛꯇꯤ ꯋꯥꯔꯧꯕ ꯏꯀꯥꯏ ꯍꯪꯒꯣꯏꯕ ꯑꯃꯗꯤ ꯁꯪꯁꯥꯔ ꯄꯨꯝꯅꯃꯛ ꯀꯥꯎꯊꯣꯛꯇꯨꯅ ꯕꯤꯃꯜꯒꯤ ꯃꯊꯥꯅꯨꯡꯗ ꯃꯃꯥꯏ ꯂꯣꯠꯁꯤꯟꯖꯗꯨꯅ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯄꯦꯟꯅ ꯀꯞꯊꯣꯔꯛꯂꯦ ꯋꯥꯔꯤ ꯃꯆꯥ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯋꯥꯔꯤ ꯃꯆꯥ ꯑꯁꯤ ꯇꯥꯕꯤꯔꯒ ꯑꯗꯣꯝꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃꯃꯝꯇꯪ ꯀꯃꯦꯟꯇꯗ ꯊꯝꯕꯤꯔꯝꯃꯨ ꯃꯊꯪꯒꯤ ꯋꯥꯔꯤ ꯃꯆꯥ ꯑꯃꯅ ꯃꯌꯥꯝꯕꯨ ꯉꯥꯏꯗꯨꯅ ꯂꯩꯖꯔꯝꯒꯦ ꯊꯦꯡꯛ ꯌꯨ